Ngasigi konjil na chomgi thoramda tabirasi Akashvani Imphal gi ipau kambuna puthokpa akhanaba thoram Manipurgi Puwarida Tangkhul amasung Meetei Phurup thoram asigi aiba Thokchom Jogendrajit News Editor AIR Imphal thoram puthokpa Gangte Assistant Director News AIR Imphal thoram latokpiribasing Ngangom Kiran amadi Harvest Rifang Iramdam Manipurasi Chahi Kayagi Aiba Puwari Lejaba Tongan Phurup Singna Khunda Laitamina Bulamdam Amani Lamdam Masig Singsang Paring Singda Chingme Singna Khundari Aduga Meetei Singna Tampak Lamdam da Lairari Anganba matamda lamdam masida khundariba tongan Phurup Singna amaga nungsi chanana amadi isil inaugi marida laiminabagi wafam aikhoi pumnamak na thengnari adubu tongan ba lining laishon chanarakpa rajniti gi oiba tongan bo wakhalon sing laknarakpadagi Phurup singi marakta matam gi khaibung tanaba thodok sing thokta banate pumnamak asi thengnaba tarbasu aikhoi yelho Phurup sing asi isil inaw ngaktani haibagi wakhalon aikhoi pumnamakta ngasi su leiri Akashvani Imphal gi pau kangbuna yumsakasi numit khudingi pungpham masida leptana sanukchaba akhanaba thoramda ngasi puduna lakchari Manipurgi Puwarida Tangkhul amasung Meetei Phurup Manipur khundariba yelho Phurup singi marakta matau karamna kadaidagi horakhibamadi aikhoi maselgi marakta lainaba mari singi matangda chapchaba aiba puwari leiramba thengnadrabasu chingmi tamising punna nungsi chanana leiminabagi wari wakhong chinthang yaina lakli aiba puwari haibasiri khunai amana leptana chakhulakpadagi oirakpani masak nairaba itihas ka RC Majumdar gi oiba morta tradition haibasi mittagi horakpa tabani hairi Tradition naturally begins with meat. Maramaduna, Chingmi Tamising Hork Minabagi Chinthang Wari Singasi, Aikoina Kangba Tangai Fadaba Oidi. Manipurgi Yelho Phurup Singi, Chingmi Tamising Hork Pongimatangda, Tongan Wari Kaya Tengnari. Wari Singadugi Manungda, Hosik Lairiba, Chingmi Tamisingasi, Senapati Jilagi Mau Manaki, Makhel Kaubumapam Aduda, Punna Laiminarami, Mapam Adudagi Thork Kibani Haibuapam, Puwariga Mari Lainabalarik Sing Tengnari. Makheldagi horakkibani hariba theory asi tongan ba yelho Phurup singi oina wari leiri Tangkhul gi horak phongi matangda leiba tongan ba horakpagi wari singda makhoi makhel haiba mafam asidagi horakkibani haiba sisu amani makhoi gi thajanabi gi matung inna machin manaw ahum khak makhelda ihan hana leirammi mayamba ahladuna makhelda adum khundaduna leihoraga manaw singaduna makheldagi asum chatkiduna hojikki ukhulgi hundung natraga hunpungda khundaki Makhoi ani adugi manungda khwaidigi atonma manaw aduna nongma yumda yokpa okpukangbi ama thiba chatpada tampak lam yauki hojikki yangang pokpi hairiba mafam asida ok adu masa poktuna leiramba thengnabadagi manaw atonba adu tammi oiduna tampak lamda sada nauda sandoktuna leikhibagi wari leiri matawusumna lamdam sigi tongan ba yellow Phurup singasi machin manaw oina hominarakpagi wari singbul ngasi su taba phangli Naga Phurup ki horakpam thirakpa matamda puwari iba singi tongan ba wafam sing leiba thengnarabasu ayambana makheldagi horakpani masida Meetei su yawi haibu wafam masi Professor M Horamna iba lairik Naga polity da yauri aduga Tangkhul natraga Nagana makheldagi horakpagi matangda Board of Secondary Education Manipur gi class 10 gi Tangkhul MIL da tamli tuitam kathara haibu lairik asigi taret chuba pandupta yauriba Roxirau Ramli Yaukhaba haibadi Roxirau lamda koiba satpa haiba el luikhamne iba warida asumna yauri Makhelana sajauba khu ungusungaina achala kan nagawi unguzip khwai kala pa khwai apamji hiniji dahanga kum shirinda apam katata vali kale nagabing apam hili ungyang chinga naga ko ho miyur apam hiwi aina na thum chi shong i thum hi shong da
le silak aina pak morok hawi ji da kasarnaw akhana hanga wahi pareng asigi Meetei lon gi wahan thokte makhel amasung sachauba khul ani asida yorukpa matamda anganba matamda thainagi naga punba amasung kainaba mafam asini haina phongdorakhi sahi khudingi athapada khundaba naga singna mafam asida laklaga matamgi oina tungda kari thokani haibi yengba laknaki naga phurupna mafam asidagi nakhoina asomda aikhoina asomda haina yamna nungsi chanana kainaki haina ahal aduna phongdorakhi mau phurupki wari amada makhel haibadi mikri phida punna khundaduna leminaramba machin manau ahumgi manungda iton tonba mikri phopena makheldagi kha maikairomda chatkiduna tampak lamda khundaki Meetei onki haibagi thajanaba wari leiri hojik phawba Meetei bu mau singna mikri haina su kaunari maram kabui Meetei na singba phurup singi oina su yellow phurup sing makhelda punna khunda laita duna leminarambadagi maikai singda chatuna khunda laita duna tongan ba phurup sing oikibagi wari thengnai matawasumna yellow phurup chingmi tami machin manawni haiba wari singasi aikhoi pumnumakki thamoinungda lengdana leinari asigumlaba machin manaw oina punna leminarakpagi warida Tangkhul amadi Meetei phurupki lirba mari taraina kauthokpham thokte Meetei singna umanglai haraubu thorombo punsirolga thadoknaba yadraba yamna maru oiba thoramni haina lawi lai haraubuda utliba piriba nungi wakhalonsing mamut tana khangba mioi adu afaba mioi soidana oigani haiba wafam akhang ahisingna thamnari Meetei sing senglaba lai haraubuda Tangkhul nurabigi thoram yauriba sina Tangkhul amadi Meetei gi anganba matamdagi lerekliba mari adu taktabra Tangkhul pakhang aduna nurabina pamyanba yani yaroi haibagi marai taunarakpada ipa Meetei lambuda nurabina wayenbina bahaijaki ipa Meetei lambubana Tangkhul pakhang nahak kanano haina hangbada mahak hundung lanthaba khulakpa madi saram linambi anigi masani makhoi anibu chingburoi singna khulakpi haina khangnai aduga mahak masagi mamingna namba charu reng kawi haina khumki matawasumna anganma matamdagi chanaduna lakliba Meetei phurupki umanglai haraubagi thoromda Tangkhul phurupki hundung khul asi tana thanaba yadana yauduna lakli Akasbani Imphal pau kangbuna sana konungi pandit achauba wahengbam lukhoiga unaduna Tangkhul amadi Meetei phurup anigi leinariba machin manau oibagi warigi matangda wari sanabada leishyamlondagi hauraga hairiba mari asi leinaraki haina phongdorakhi ngasigi Manipurgi umanglai harauba ayambada Tangkhul nurabi haiduna thorom ama yauriba sina masigi sapsaba khudam oigani masiga loinana tampakta mari leinaba laifam leiri haina phongdorakhi sana konungi pandit achauba wahengbam lukhoina asumna hai Tangkhul je leishe mi bese Tangkhul ne maming se ahan mada leishe ma matamna su asiba nate asiba leibak leishe se bagi asiba kowe mala leibak leishe se bagi lai harau se leishe ngai dagi hawe ba aduga hore loibada su ada loyaba aduna sunaba pannaba yadaba saram pakhang moina saram pakhang aibane pakhang madi nongda lai pakhang malai dana aduna lamai dongi lai se saram pakhang hai se pakhang manate ba saram pakhang tangun saram pakhang mana umato na karaga ibe madu karai lai na koi lai na lamai dong ai bu se to ole thoi na to ni me hai na lamai dong ko he hai dana udasan na wari libi ro me ba saram pakhang ne ko lu ko mai hapte phi dana dum to Tangkhul saram pakhang haina kulu kumai hapana pina mai thom semaga aduna dum haraweba aduga yai chakshaso yena nganuna okna saren kale na tawdeba lamdam sida khundariba Tangkhul amadi Meetei phurup anigi achetpa masin manau oibagi mariasi fijet chakchet yauna atop lam kharada su yengbu yai leirum phi asi Tangkhul amadi Meeteina maru oiba thoram singda ngasi phawba thadoknaba yadaba mawongda sizinari phi asi kabui phurupna su sijanai haiba wafam leiri Meetei phurupki macha ningol thajabagi thoram luhongma matamda ningol aduna aunpot oina pugadaba tumna hipnaba amadi atopa mafi marol sing yombada leirum phi tangai phadana sizinari andro chakpa singna leirum phi asi luhongma numitta kangthol phi oina duga aroiba mathau mangamgi thoramda kaikhum phi oina sizinai
Tangkhul Phurup ki oina nupa nupi animakna leirum phibu mawong kayadagi phijol oina sijinaba thengnari hairiba phi asina ngasisu Tangkhul amadi Meetei Phurup anibu hena chasil halli leirum phi asigi matangda Manipur gi hanagi mantri RB Mingthingna Akashbani Imphal gi ipau kangbuda phongdorakpada anganba matamda tampakta laikiba Tangkhul gi manaw Meetei gi masa ningol luhongba matamda mapa ahal Tangkhul bu luhongba yaungna ba haijaba lakhi mapa ahal hundungi ningthongna sahi yamduna masa sonbadagi tampak lamda lakpa ngamlaroi aduna mahaki mahut sinna leirum phi asina mapa sakna luhongmada saruk yanaba Meetei da piki haibagi Tangkhul gi chinthangwari ngasi sulinari haina phongdorakhi Manipurda ningthaugi lengak sasan leiringai matamda ningthauna phambal tongmada Tangkhul phijol gi mawong matau tangai phadana setta indaba yadabagi wapamsu akhang ahi singdagi taba phangli Tangkhul amadi Meetei Phurup anigi thadoknaba yadraba isil inaw oibagi marigi matangda hanagi mantri RB Mingthingna Akashbani Imphal gi pau kangbuda asumna phongdorakli Meetei ka Tangkhul de pok mena bani haiba aina haiba nate culture na haiba amana pok pa adu ti phi manna ga to adu ti mama amana pok ban custom adu chap cha ga to bani minister waiba matam da na khoina kotha haiba singmi we re ha to ne chat ta ba adu de chat ban chat the first minister aina kulapa tu kulapa ningtho na ga si da kari ki da mak lak para hayo masine ne marugo ebong ocha ai khoi na lak ning tu no umang asita ai khoi lak panate ai khoi Meetei ning thau ga awa ki ning thau ba pha ma sita submit highest meeting do rame awa ki ning thau shu lai ai khoi ki ning thau shu lai ma pha ma sita ma khoi ni na kwa cha ra ga hun thok pa tu amok among na lak khare ma si sang da ba ma chat to nam no khoi ma si ta thok pa ya roi historical fact we ga damni karing dina ayraga aba kinga Meetei king asido una ba ke chakani ha ba se chetuna madu ta palo atu de hoi madu ta lakharap ni phare adu de nak na purak ba ipai pu na purak ba phi atu pu tho ai yen ke ai han chalaga lerum madu pu tho ai pi tai masiti egil leirum ne ne Tangkhul ne na ki wahan de yam khan khre amat tawera mi hai ba si masin approve tori phangai hai ban de isamak ai la khrab ni isamak khang re ate isu pu tho hai icham chamba ngorok ngoba phi ama Tangkhul chap cha de phi leiram ki ma kha da icham chamba phi ngorok ngoba ama khara atu ei pai pu na ilam bani chap chan pu tho masiti angak pamong de lakre huntung da pan ba matamatu okpi ama yam chao ba ma yok pa male okpi tu ma cha poke hai tu na tore to ba matamatu da ma chalani hai ba kusi kini pa tu na manau ni pa tu okpi tu cha chat pa matam da ma ne matu mathang ene sum hundung de sam karaga nung changkong de ge amok lampui de ge litan de ge mahatep de ge ti inak na ko yang phong pi tu de lerina madu te chat pa matam do okpi tu ma cha pok le yam tampa ga tu de yam phajana le re hai ma si ti ma cha pok re yam phajana pok re yok patai hare na ma adu de yok tu na lam ta ba ho re ma du de halak loi ta harak loi ko site palage okna wa si yok lage haitun okna pok pi haven atun na yang pok pi hai pi bene matu ta pan da ka ma si losing lai na ma ge ta ma lei bene le ko ke ning thau ki ta ma na lag Imphal ma na mathang Imphal lak kare Imphal lak pa te ha macha sing ba ma ge grandson sing na shu yam sing kharabni atu da ahan atu na mayam ban lak ga to bunu ma hui ti ning the ma cha we pokning ya lo sing ba ma cha we ning ai ba pokning ai ni Tangkhul na ka them ha we ti yam hoi ba lo sing yam hoi ba ha we ni Tangkhul na ning them ke ma cha ni ko ma hui bu panga ya na atu de ke Manipur king ma no hi kare pa khang ba
fatuna e khoi ga mari yam le ne e khoi na lui kham hai ne khoi na kham ma bis hojik e khoi ne yom nang hai ne khum na yom nam tangkhul ki lon naw rem tangkhul ki ming ne naw rem ma cha ching te le ba ma tam te loi ne shi re hoi ching a shi patre e khoi tam pak te chele she hai tam pak ta ta hai atun na naw rem hai ma khoi ga ma pa tu naw rem atun na naw rem hai ba chu atu su tangkhul ni nó khơi là nghỉ riêng hai tôi nó tông ngan với nó khơi là tây thóc là cái đấy chúng này thì ngay bầm hai bên khơi đó ngay bầm mới sẽ tăng cường matam gi oina chingmi tami ani punna leimin nabalam da masida mapal leibak na landarakpa lining la shonda ahong bulakpa british klengak sasan na purakpa ahong mana phurup singi marakta lapthok naba malabasu chingmi tami ani gi leifam e gi mari apun balaying thau larema singna chingbadagi isil naw oibagi mari adu khangba ngamlei ukhul gi khangkhui men surung manakta angom pokpugi khubam leidi mitei gi layam singi warida marjingna ukhul gi hundung yongna chatpa mafam adudagi amuk nongpok chingchang parengda more yauduna mafam aduda konkhang laijaw kawkhibagi wari leidi sakpalon khundabagi matung inna hojik yek salai taret ki manungda maru oiba ama oiriba khaba salai asigi kangup amana nongpok lomda chatkiduna tangkhul oiki maidingu nawkhambagi matamda khaba salai gi mioi kaya nomaijing wangmala na chatkiduna tangkhul machiba oikiba masigi mathakta chingdagi lakpa mioi chingmi kayasu ningthauja yekta tinki haiba ariba lairik nainaba professor sairem nelbir na iba article thengnai atopa amana kairoina singba sagai salairon ga mari leinaba ariba lairik singdagi khangba wapam amana hojik lairiba tami mitei singi yumnak sagai kayada chingmi kaya amasu tinsin khre haibasini mitei gi mangsa tabam laitan them soibam sanasamda tangkhul yauri Manipurgi Puwarida laikhidraba hanagi Mukhyamantri Yangmasu Saija Meetei Phurupna matau karamna kaugani mahak masa tangkhulni adubu mahakna Mukhyamantri oiringi matamda Meetei mayek chanahanki hojik haying khongban upong jumphamda latliba laying thau sanamahi asi Yangmasu Saijana Mukhyamantri oiringi matamda hojiki mafam masida puthorakhibani haina social activist Miyamna Naudalem Khomba hairagi hena khangnaba Moirangthem Surendrona Akasbani Falgi Pau Kangbuda Phongdorakhi Oja Yangmasu Sejase mana LGO video oina thalon da thabuk torami 1971 araida aduda aise extension officer oina animal health oina toraga thabuk tominarami matamada wari chai yamna wakhalse ayidi yamana banina mana su Bangalore ko rai aina su hangba chani na Bangalore chali sumai tor wari chai aduna akwai mitiga akwai ge sei yamna mari leina bi sei su akwai cha sinu su haibirame ngonde mana aidi jogi phamde gi design toraga ranti yauraga chief minister ba oikre chief minister oibasida aina thena jabada Yangmasu Saija leramdradi mitei mesi hoi bok chakhi roi saib so leramdraba akwai lainu sanami su ningthorok gi roi hoji khum ju khurami ji phum phangmoya ba ma di asum maji da tokone ba aduna akwai masida lainu sanami magi seida pan Manipurgi playing da Meetei nation fund playing da di masi adi halon ga harun ga tinnaga layin do thogol lu pai na ma sem ya adi di masi linkalaga akwai layin do thogol lu sina linkale adi di ining thog buddhism ne su akwai lai suktam thi ge piu hai ba da bamon sulup ne piak te ba mari di akwai mayam dina ma shawra dana masi di namnal hu ta ya di na yehu ka ya chamjal e sumai to ba akan ba yehu chen na ba akwai na Meetei myam khane ding da dang ma so se da na no madi Manipurgi mi da use to lai lo ro no si pai kala sa lo adu pu ro hai ga lai changlen ji akwai ye tingkhang ba ma lei bi do adu yom chen na on to mo lei ba ni adu ga yam chen le ga ka ba akwai ye jing ma su te chen le ga ma du lai ling chen la pa ne asu mai to na lo sel li ba se yang ma so se ja lo thum bi lam ba na ma du na ma na mo ya ga sei guningi yang ma so se ja di minali da obi ta function to ba da lei ka le ai du kat pa yaw ri akwai Yangmasu Saija sei guningi lei kat liya masina amu lainu sanami de di lainu du mana ning thoro panina sei guningi asu na jong lai kat liya Yangmasu Saija gi chaktam na sing be do ho la tham leu liya ba sina sing ba to ba se mioi akwai Meetei khonai na le ring be di Yangmasu Saija se lai gum na le ne next su lai ya du ni ko adu mana le ga do ba se adu man ju kham ya ba mana ho ni yam nak ne ya se
ꯑꯩꯈꯣꯏ ꯁꯣꯛꯄꯁꯤ ꯃꯥꯅ ꯌꯥꯅꯤꯡꯗꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯀꯪꯂꯥꯁꯤꯗ ꯍꯧꯖꯤꯛꯁꯨ ꯅꯤꯡꯊꯧ ꯐꯝꯐꯝ ꯂꯩꯌꯦꯕ ꯁꯨꯕꯉꯩꯅ ꯃꯗꯩꯗꯨꯗ ꯃꯈꯥꯗ ꯃꯩ ꯍꯧꯗꯣꯏꯅꯤꯀꯣ ꯑꯗꯨꯗ ꯂꯩꯔꯤꯁꯦ ꯅꯤꯡꯊꯧꯁꯦ ꯇꯥꯡꯈꯨꯜꯒꯤ ꯐꯤ ꯁꯦꯠꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯌꯥꯝ ꯅꯛꯈ꯭ꯔꯒꯦꯕ ꯁꯤꯅꯤ ꯀꯁꯇꯃꯔꯁꯤꯅ ꯄꯨꯟꯒꯗꯕꯅꯦ ꯑꯗꯨꯅ ꯑꯁꯨ ꯌꯥꯝꯅ ꯅꯛꯅꯈ꯭ꯔꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯤꯗꯨ ꯁꯦꯠꯇꯕ ꯌꯥꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯐꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯀꯣ ꯃꯌꯥꯝ ꯍꯥꯏꯅꯗꯅ ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤ ꯐꯤꯗꯨꯅꯦ ꯍꯧꯖꯤꯛ ꯇꯥꯡꯈꯨꯜꯒꯤ ꯐꯤꯅ ꯆꯠꯅꯈꯤꯕꯗꯨ ꯇꯧꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃ ꯂꯥꯛꯄꯗꯨꯗ ꯐꯩꯖꯣꯝ ꯁꯦꯠ ꯂꯥꯛꯄꯗꯨꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤ ꯐꯤꯅꯦ ꯇꯥꯡꯈꯨꯜ ꯉꯥꯛꯇꯒꯤ ꯅꯠꯇꯦ ꯂꯩꯔꯣꯡꯕꯁꯤ ꯃꯣꯏ ꯉꯥꯛꯇꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯍꯧꯗꯣꯛꯑꯝꯃꯒ ꯇꯧꯔꯒ ꯃꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯄꯨꯅꯔꯛꯄꯩ ꯋꯥꯅꯤ ꯍꯥꯏꯕ ꯃꯣꯏꯒꯤ ꯉꯥꯛꯇꯅꯦ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯃꯣꯏꯁꯨ ꯏꯄꯥ ꯏꯄꯨ ꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯏꯄꯥ ꯏꯄꯨ ꯑꯣꯏꯗꯨꯅ ꯊꯝꯕꯤꯔꯝꯕ ꯐꯤꯅꯦꯕ ꯑꯗꯨ ꯆꯠꯅꯂꯣꯟꯅꯦꯕ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯃꯁꯤ ꯍꯦꯟꯅ ꯅꯛꯅꯕꯗꯤ ꯂꯩꯇꯦꯅ ꯈꯜꯂꯤ ꯃꯩꯇꯩꯒꯤꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯂꯣꯏꯔꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯆꯪꯁꯤꯟꯕ ꯇꯥꯔꯗꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤꯅꯦ ꯍꯥꯏꯖꯔꯤꯕ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗ ꯀ꯭ꯔꯤꯌꯦꯁꯟ ꯌꯥꯎꯔꯦ ꯑꯗꯒꯤ ꯃꯤꯑꯣꯏꯕ ꯀꯃꯥꯏꯅ ꯍꯤꯡꯒꯗꯒꯦ ꯂꯣꯏ ꯇꯥꯛꯄꯤꯔꯕꯅꯦ ꯍꯥꯏꯖꯔꯤꯕ ꯂꯝꯆꯠꯀꯤ ꯁꯥꯖꯠꯀꯤ ꯊꯃꯣꯏ ꯐꯖꯟꯕꯒꯤ ꯂꯣꯏꯅ ꯌꯥꯎꯔꯕꯅꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯗꯨꯒꯤ ꯑꯥꯔꯊꯗꯨ ꯃꯨꯟꯅ ꯅꯩꯅꯗꯗꯅ ꯇꯧꯕꯅꯦꯕ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯇꯝꯃꯤ ꯅꯤꯡꯊꯧꯁꯤꯡꯅ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜꯁꯤꯡ ꯂꯧꯔꯝꯕꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯂꯩꯔꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯆꯥ ꯅꯤꯡꯉꯣꯜ ꯄꯤꯕ ꯂꯧꯅ ꯂꯩꯅꯕꯒꯤ ꯃꯔꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯔꯤ ꯑꯉꯟꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯗ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯇꯝꯄꯥꯛꯀꯤ ꯃꯤꯌꯥꯝꯅ ꯆꯤꯡꯗ ꯂꯥꯟꯖꯦꯟꯅꯈꯤꯕ ꯆꯪꯖꯐꯝ ꯂꯧꯈꯤꯕ ꯂꯩꯈꯤ ꯑꯗꯨꯕꯨ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯁꯤ ꯃꯅꯤꯄꯨꯔꯕꯨ ꯕ꯭ꯔꯤꯇꯤꯁꯅ ꯂꯧꯁꯤꯟꯈꯤꯕꯗꯒꯤ ꯁꯤꯊꯔꯨꯔꯦ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ ꯆꯤꯡꯒꯤ ꯂꯩꯉꯥꯛꯄꯨ ꯇꯝꯒꯤ ꯂꯩꯉꯥꯛꯇꯒꯤ ꯈꯥꯏꯗꯣꯛꯂꯒ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯃꯈꯥꯗ ꯇꯣꯉꯥꯟꯅ ꯊꯝꯈꯤꯕ ꯊꯧꯁꯤꯜ ꯑꯗꯨꯅꯁꯨ ꯆꯤꯡꯃꯤ ꯇꯝꯃꯤꯒꯤ ꯃꯔꯛꯇ ꯇꯣꯈꯥꯏ ꯇꯥꯍꯟꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯇꯝꯗ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯂꯥꯛꯂꯕ ꯃꯇꯝꯗ ꯂꯥꯏꯅꯤꯡꯒꯤ ꯃꯤꯡꯗ ꯆꯠꯊꯕ ꯑꯃꯥꯡ ꯑꯁꯦꯡꯒꯤ ꯊꯧꯑꯣꯡꯁꯤꯡꯅ ꯅꯥꯀꯣꯏꯅꯅ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯁꯤꯗ ꯑꯆꯧꯕ ꯁꯤꯡꯆꯦꯞ ꯑꯃ ꯊꯥꯗꯨꯅ ꯆꯥꯎꯔꯕ ꯆꯩꯊꯦꯡ ꯄꯤꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯇꯩꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯁꯥꯒꯤ ꯅꯥꯠ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯅꯨꯡꯁꯤꯖꯕꯒꯤ ꯏꯍꯧ ꯂꯥꯛꯄ ꯎꯔꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯀꯨꯝꯍꯩ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯁꯨ ꯁ꯭ꯇꯦꯠ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯍꯧꯔꯦ ꯃꯄꯥꯜ ꯊꯣꯡꯒꯤ ꯃꯤꯠꯌꯦꯡꯗ ꯇꯣꯉꯥꯟꯕ ꯁꯛꯇꯝ ꯀꯌꯥ ꯎꯖꯔꯕꯁꯨ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯅ ꯃꯅꯥꯎ ꯃꯤꯇꯩꯕꯨ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯁꯣꯏꯗꯅ ꯐꯥꯎꯒꯅꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯏꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯝ ꯃꯇꯝ ꯑꯗꯨꯒꯤ ꯁꯔꯀꯥꯔꯅ ꯂꯧꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯍꯨꯟꯗꯨꯡꯒꯤ ꯇꯥꯡꯈꯨꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯁꯔꯀꯥꯔꯒꯤ ꯊꯧꯔꯥꯡꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈꯤꯕ ꯃꯤꯇꯩꯁꯤꯡꯅ ꯀꯥꯎꯗ꯭ꯔꯤ ꯉꯁꯤꯁꯨ ꯎꯈ꯭ꯔꯨꯜ ꯖꯤꯂꯥꯒꯤ ꯍꯨꯟꯗꯨꯡ ꯅꯠꯇ꯭ꯔꯒ ꯍꯨꯟꯄꯨꯡ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯃꯆꯤꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖꯇꯒꯤ ꯍꯧꯔꯒ ꯃꯍꯥꯛꯀꯤ ꯁꯨꯊꯥꯡ ꯅꯤꯡꯊꯧꯁꯤꯡꯒꯤ ꯈꯣꯡꯒꯤ ꯈꯣꯡꯒꯨꯜ ꯃꯃꯤ ꯌꯨꯝꯕꯤꯁꯤꯡ ꯂꯩꯍꯧꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯒꯤ ꯃꯇꯣꯜ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯃꯔꯤ ꯁ꯭ꯀꯨꯜ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯍꯥꯏꯒꯠꯈ꯭ꯔꯒ ꯂꯣꯡꯊꯥꯡ ꯀꯆꯨꯏ ꯍꯥꯏꯕ ꯑꯆꯧꯕ ꯅꯨꯡꯄꯥꯛ ꯂꯩꯕ ꯃꯐꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯆꯤꯡꯗꯣꯜ ꯃꯐꯝ ꯑꯁꯤ ꯍꯨꯟꯗꯨꯡ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯒꯤ ꯌꯦꯠ ꯊꯪꯕ ꯃꯥꯏꯀꯩꯗ ꯏꯊꯥꯞ ꯊꯥꯞꯇꯨꯅ ꯂꯩꯕ ꯃꯐꯝꯅꯤ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯡꯈꯨꯜꯒꯤ ꯑꯉꯟꯕ ꯈꯨꯜ ꯑꯃ ꯑꯣꯏꯔꯤꯕ ꯍꯨꯟꯗꯨꯡ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄꯅ ꯂꯦꯞꯇꯅ ꯃꯦꯔꯥ ꯊꯥꯒꯤ ꯑꯇꯤꯌꯥ ꯁꯦꯡꯕ ꯅꯨꯃꯤꯗꯥꯡꯗ ꯇꯝꯄꯥꯛꯂꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯅꯥꯎ ꯃꯤꯇꯩꯁꯤꯡꯅ ꯃꯦꯔꯥ ꯋꯥꯌꯨꯡꯕ ꯌꯦꯡꯏ ꯃꯩ ꯎꯔꯕ ꯃꯇꯝꯗ ꯃꯅꯥꯎꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯂꯤ ꯍꯥꯏꯕꯒꯤ ꯍꯨꯟꯗꯨꯡ ꯅꯤꯡꯊꯧꯅ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯩ ꯊꯃꯣꯏ ꯃꯀꯥ ꯂꯥꯝꯖꯩ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯍꯨꯟꯗꯨꯡ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄ ꯑꯣꯏꯔꯤꯕ ꯄꯤꯇꯔ ꯖꯝꯖꯥꯡꯋꯨꯅ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯄꯥꯎ ꯀꯥꯡꯕꯨꯗ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯃꯍꯥꯔꯥꯖ ꯑꯗꯨꯒ ꯃꯍꯥꯔꯥꯖꯀꯤ ꯀꯣꯅꯨꯡ ꯍꯥꯏꯕꯗꯤ ꯑꯗꯨ ꯑꯁꯤꯗꯤ ꯍꯤꯁꯇ꯭ꯔꯤꯅꯤ ꯍꯥꯏꯕ ꯃꯍꯥꯔꯥꯖ ꯂꯩꯇ꯭ꯔꯕꯗꯤ ꯀꯣꯅꯨꯡ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭री ꯇꯝꯒ ꯆꯤꯡꯒꯤ ꯍꯤꯁꯇ꯭री ꯑꯗꯨ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕ ꯃꯍꯥꯔꯥꯖ ꯂꯩꯕꯒꯤ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨ ꯂꯩꯕꯒꯤ ꯑꯩꯈꯣꯏ ꯆꯤꯡꯒ ꯇꯝ ꯑꯁꯤꯒꯤ ꯍꯤꯁꯇ꯭री ꯑꯁꯤ ꯂꯩꯕꯅꯦ ꯑꯗꯨꯒꯤꯗꯃꯛꯅ ꯃꯥꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯂꯧꯈ꯭ꯔꯒꯦ ꯍꯥꯏꯕꯁꯤ ꯑꯗꯨꯗꯤ ꯆꯨꯝꯗꯦ ꯑꯁꯤꯗꯤ ꯀꯁꯇꯃꯔꯤꯒꯤ ꯆꯠꯅꯕ ꯑꯗꯨꯗ ꯌꯥꯝ ꯁꯣꯛꯑꯦ ꯑꯗꯨꯒꯤꯗꯃꯛꯅ ꯑꯁꯤꯗꯤ ꯂꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏ ꯆꯤꯡꯗꯒꯤꯁꯨ ꯂꯥꯛꯑꯦ ꯑꯗꯨ ꯇꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯒꯣꯚꯔꯟꯃꯦꯟꯗ ꯑꯗꯨꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯑꯁꯤꯗꯤ ꯂꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯃꯩꯇꯩꯒꯤ ꯐꯦꯁꯇꯤꯚꯦꯜ ꯌꯥꯝ ꯂꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜꯒꯤꯁꯨ ꯅꯀꯥꯒꯤꯁꯨ ꯐꯦꯁꯇꯤꯚꯦꯜ ꯌꯥꯝ ꯂꯩꯌꯦ ꯑꯗꯨ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯐꯦꯁꯇꯤꯚꯦꯜꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯋꯦ ꯍꯥꯏꯕ
adu ashi mera hojong wadi tam king khaidana adu celebrate domina ba festival amani ashi na ekwai tam king amadani ashi kaiba yaroi machin manawni habiji go ashi di yam important festival ni aduga ashi na ekwai manipurda amadani ashi ekwai amadani haba utba ashi gi dumna festival ashi yam important tawi ashi patna comment mateng panglaga ko mapung phana festival ashi pangthupa atu pame aji majin manawni haina go mana Tangkhul da khun adeida organization gi adeida challo bisugo ashi ti atum visit tawe ba aduga ashi khun ade program ade le drabisu ashi ti atum majin manawni na atum koirpa Laishamlon Mihaurol Amadi Puwarigi wari simbol singda singmi tami anigi marakta nungsi sanaba madi masin manaw oibagi mariasi lengdana leiri hebo wapam aikoina thengnari Puwarigi tangkhak amada matamgi awon balakpa lining laison honglakpana singba aikoi maselgi marakta isil inaw nungsi nabagi mari asi kangtharu robasu ngasidi amang asengi wakallon aikoi pummadagi thapna satkre Masigaloinana, Aikoigi ipa ipu singi haktakta chingmi tami anegi nungsi chanana machin manaw oina leiminabagi wari kayasu ngasigi mirol na taba phangli. Maramaduna piklaba iramdam Manipurda khundariba chingmi tami anina amattu aiba khongphamda isil inaw oibagi mari hena chasin hannaba hotnaba haibasi Aikoi pumnamaki thodang oipham thoktabra haiba wafam ngasigi mirol da hangningai oirakli. Amaromda Laishamlongi wari singbul puriba Meetei Phurupti umanglai haraubada Tangkhul nurabi haiba thoromda yauriba Tangkhul saram pakhang asina ngasi phawba aikoida isil inaw oibagi marigi pawkhong langla langjel piramlibasi hena marik chumnamadi mapung phana thidokpana Tangkhul amadi Meetei Phurup anigi marakta asetpa marigi yumpham oiroidabra Matangasida Akasbani Imphal pau kangbunu puthokpa akhanaba thoram Manipurgi Puwarida Tangkhul amasung Meetei Phurup loijare thoramasigi aiba Thokchom Jogendrajit news editor AIR Imphal thoram puthokpa Gangte AD news AIR Imphal lanthok sakibasing Ngangom Kiran amadi Harbes Rifang